ꯌꯨꯝ ꯌꯧꯔꯦ ꯏꯃꯥꯁꯦ ꯍꯔꯥꯎꯖꯔꯦ ꯁꯝ ꯀꯛꯄꯁꯤꯗ ꯏꯃꯥꯒꯤ ꯁꯝꯁꯦ ꯌꯥꯝ ꯁꯥꯡꯉꯦꯅ ꯀꯛꯄ ꯆꯠꯁꯦꯅ ꯏꯆꯥꯕꯨꯡꯅ ꯃꯕꯣꯛꯀꯤ ꯈꯣꯡꯎꯞ ꯃꯣꯖꯥ ꯇꯣꯡꯁꯤꯟꯕꯤꯔꯤ ꯕꯨꯡꯕꯨꯡ ꯃꯥꯒꯤ ꯁ꯭ꯀꯨꯜꯗꯒꯤ ꯋꯤꯟꯇꯔ ꯚꯦꯀꯦꯁꯟꯒꯤ ꯌꯨꯝ ꯍꯜꯂꯛꯄꯅꯦ ꯅꯨꯃꯤꯠ 10ꯅꯤꯃꯨꯛꯀꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯍꯦꯛ ꯃꯃꯥꯡꯗ ꯂꯩꯕ ꯄꯥꯔꯛ ꯃꯆꯥꯅꯤ ꯃꯁꯤꯗꯩꯁꯤꯗ ꯁ꯭ꯋꯥꯏꯗ ꯂꯩꯔꯤꯕ ꯂꯩꯀꯥꯏꯁꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤ ꯑꯍꯜ ꯂꯃꯟꯁꯤꯡꯁꯤ ꯅꯍꯥꯁꯨ ꯑꯉꯥꯡꯁꯨ ꯂꯣꯏꯅ ꯊꯣꯔꯛꯑꯦ ꯁꯤꯗꯩꯁꯤꯗ ꯁꯥꯟꯅ ꯈꯣꯠꯅꯕ ꯑꯗꯣ ꯂꯥꯞꯅꯁꯨ ꯂꯩ ꯄꯥꯔꯛꯁꯦ ꯁꯤꯅ ꯄꯤꯛꯇꯛ ꯇꯧꯅ ꯌꯨꯝ ꯃꯅꯥꯛꯇ ꯂꯩꯕ ꯑꯗꯨꯅ ꯅꯣꯡ ꯀꯩꯀꯩ ꯆꯨꯗ꯭ꯔꯒꯗꯤ ꯁꯤꯗ ꯊꯣꯔꯛꯑꯒ ꯅꯨꯡꯁꯥ ꯌꯥꯏꯍꯟꯕ ꯁꯥꯖꯦꯜ ꯇꯧꯕ ꯁꯤꯗꯅꯤ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯍꯦꯛ ꯄꯨꯊꯣꯛꯄꯤꯒꯦ ꯂꯩꯕꯥꯛ ꯄꯣꯛꯄ ꯁꯒꯣꯜꯁꯦꯜ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄꯨꯊꯣꯛꯄꯤ ꯁꯤꯗꯩꯁꯤꯗ ꯄꯥꯔꯛꯁꯦ ꯁꯤꯗꯒꯤ ꯃꯤꯅꯤꯠ ꯑꯃꯅꯤ ꯆꯠꯂꯒ ꯂꯩꯔꯦ ꯏꯃꯥꯒꯤ ꯁꯝ ꯀꯛꯐꯝꯗꯁꯨ ꯗꯤꯄꯥꯔꯠꯃꯦꯟ ꯁ꯭ꯇꯣꯔꯗ ꯁꯨꯃꯥꯏꯅ ꯏꯆꯥꯁꯤꯡꯅ ꯌꯨꯝꯗ ꯁ꯭ꯀꯨꯜꯗꯒꯤ ꯃꯣꯏ ꯊꯕꯛꯇꯒꯤ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯣꯏꯁꯦ ꯑꯗꯨꯝ ꯃꯕꯣꯛꯁꯦ ꯁꯦꯕꯥ ꯇꯧꯕꯁꯦ ꯑꯗꯨꯝ ꯇꯧꯍꯟꯕ ꯑꯗꯨꯝ ꯇꯝꯕꯤꯕꯅꯦ ꯇꯝꯕꯤꯗ꯭ꯔꯒꯗꯤ ꯃꯣꯏꯁꯨ ꯈꯪꯗꯕ ꯌꯥꯎꯔꯛꯏ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯦꯕꯥ ꯇꯧꯕ ꯈꯛꯇ ꯅꯠꯇꯅ ꯏꯆꯥꯁꯤꯡꯁꯨ ꯑꯗꯨꯝ ꯇꯝꯕꯤꯕ ꯁꯨꯃꯥꯏꯅ ꯇꯝꯕꯤꯍꯧꯗ꯭ꯔꯒꯗꯤ ꯃꯣꯏꯒꯤ ꯇꯨꯡꯗ ꯑꯩꯈꯣꯏꯅ ꯑꯍꯜ ꯑꯣꯏꯔꯀꯥꯟꯗ ꯁꯦꯕꯥ ꯇꯧꯕꯤꯔꯛꯀꯅꯤ ꯇꯧꯕꯤꯔꯛꯑꯣꯏꯁꯨ ꯈꯪꯄꯣꯟꯇꯦ ꯑꯗꯨꯅ ꯌꯥꯔꯤꯈꯩꯗꯤ ꯑꯩꯈꯣꯏ ꯃꯣꯏꯒ ꯃꯇꯝꯁꯦ ꯂꯦꯟꯃꯤꯟꯅꯔꯒ ꯃꯣꯏꯁꯦ ꯇꯝꯕꯤꯕ ꯁꯤ ꯇꯧꯒꯗꯕꯅꯤ ꯁꯤ ꯇꯧꯔꯣꯏꯗꯕꯅꯤ ꯍꯥꯏꯕꯁꯤ ꯃꯄꯥ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯌꯥꯝꯅ ꯇꯝꯕꯤꯕꯁꯦ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ ꯑꯗꯨ ꯃꯣꯏꯅ ꯈꯪꯖꯖꯅꯤ ꯃꯇꯣꯝꯗ ꯈꯪꯖꯖꯅꯤ ꯁꯨꯝ ꯃꯇꯣꯝꯗ ꯊꯝꯕꯤꯕꯗꯤ ꯑꯩꯈꯣꯏ ꯃꯣꯏꯗ ꯈꯪꯗꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯛꯀꯅꯤ ꯑꯗꯨꯅ ꯇꯨꯡꯗ ꯑꯁꯣꯏꯕ ꯃꯌꯥꯝ ꯂꯥꯛꯄ ꯌꯥꯏꯅ ꯑꯗꯨꯝ ꯌꯥꯔꯤꯈꯩ ꯑꯗꯨꯝ ꯇꯝꯕꯤꯕꯅꯤ ꯏꯆꯥꯁꯤꯡꯁꯦ ꯁꯣꯔꯣꯛ ꯂꯥꯟꯊꯣꯛꯄ ꯉꯥꯏꯔꯤ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯤꯟ ꯂꯥꯏꯠ ꯂꯥꯛꯄ ꯉꯥꯏꯔꯤ ꯑꯥꯗ ꯎꯔꯤꯁꯤ ꯄꯥꯔꯀꯤꯡ ꯕꯤꯜꯗꯤꯡꯁꯦ ꯑꯗꯣ ꯁꯤꯗ ꯎꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ KF4 ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯥꯟꯁꯇꯒꯤ ꯂꯥꯛꯄ ꯗꯤꯄꯥꯔꯠꯃꯦꯟ ꯁ꯭ꯇꯣꯔ ꯀꯝꯄꯅꯤ ꯍꯥꯏꯇꯥꯔꯦ ꯃꯤ ꯌꯥꯝꯗꯦ ꯁꯤꯗꯩꯁꯤꯗ ꯇ꯭ꯔꯥꯐꯤꯛ ꯂꯣꯁꯤ ꯂꯣꯏ ꯏꯜꯂꯒ ꯆꯠꯅꯩ ꯒ꯭ꯔꯤꯟ ꯂꯥꯏꯠ ꯊꯥꯜꯂꯀꯥꯟꯗ ꯂꯥꯟꯊꯣꯛꯄ ꯔꯦꯗ ꯂꯥꯏꯠ ꯂꯩꯔꯀꯥꯟꯗꯅ ꯂꯦꯞꯄ ꯁꯨꯃꯥꯏꯅ ꯂꯣꯏ ꯇꯧꯅꯩ ꯇ꯭ꯔꯥꯐꯤꯛ ꯂꯣꯁꯤ ꯐꯖꯅ ꯏꯜꯂꯒ ꯆꯠꯅꯩ ꯌꯥꯝꯅ ꯑꯗꯨꯅ ꯒꯥꯔꯤꯒꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄ ꯈꯣꯠꯄꯗꯨꯁꯨ ꯍꯟꯊꯍꯜꯂꯤ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯤꯁꯤꯅ ꯑꯩꯈꯣꯏ ꯗꯤꯄꯥꯔꯠꯃꯦꯟ ꯁ꯭ꯇꯣꯔ KF4 ꯗꯤꯄꯥꯔꯠꯃꯦꯟ ꯁ꯭ꯇꯣꯔ ꯁꯤꯗꯩꯁꯤꯗ KF4 ꯂꯩꯔꯦ ꯑꯗꯒꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯑꯩꯈꯣꯏ ꯁꯤꯅ ATM ꯁꯤꯗꯩꯁꯤꯗ ꯋꯥꯔꯜ ꯖꯤꯝꯁꯨ ꯂꯩ ꯑꯩꯈꯣꯏ ꯃꯊꯛ ꯃꯊꯣꯟ ꯃꯈꯥ ꯃꯌꯥꯝ ꯂꯩꯕꯅꯦ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯆꯩ ꯌꯣꯟꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯈꯣꯡꯎꯞ ꯌꯣꯟꯕ ꯔꯦꯁꯇꯨꯔꯥꯟ ꯁꯤꯒꯤ ꯑꯦꯂꯤꯚꯦꯇꯔ ꯉꯥꯛꯇꯅꯦ ꯂꯤꯞ ꯉꯥꯛꯇꯅꯦ ꯁꯤ ꯂꯩꯔꯤꯁꯦ ꯂꯤꯞ ꯃꯔꯤ ꯊꯣꯛꯅ ꯂꯩꯔꯦ ꯁꯤꯗꯩꯁꯤꯗꯅꯤ ꯋꯥꯔꯜ ꯖꯤꯝ ꯃꯊꯛꯇ 5ꯁꯨꯕ ꯐ꯭ꯂꯣꯔꯗ ꯋꯥꯔꯜ ꯖꯤꯝ ꯂꯩꯕ ꯑꯍꯥꯟꯕ ꯐ꯭ꯂꯣꯔ ꯐꯥꯔꯁ ꯐ꯭ꯂꯣꯔꯁꯤꯅ ꯔꯦꯁꯇꯨꯔꯥꯟ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯁꯤꯗꯩꯗ ꯑꯗꯨꯒ ꯐꯤꯔꯣꯟ ꯌꯣꯟꯕ ꯈꯣꯡꯎꯞ ꯌꯣꯟꯕ ꯑꯗꯒꯤ ꯐꯣꯇꯣ ꯀꯥꯞꯐꯝ ꯑꯗꯨꯗꯒꯤ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ATM ꯃꯁꯤꯟ ꯑꯗꯒꯤ ꯑꯇꯩ ꯁꯤ ꯐꯤꯔꯣꯟ ꯌꯣꯟꯐꯝ ꯂꯣꯏ ꯂꯩꯔꯦ ꯁꯤꯒꯤꯁꯤ ꯑꯩꯈꯣꯏꯒꯤ ꯃꯁꯤꯟ ꯀꯣꯐꯤ ꯃꯁꯤꯟ ꯑꯗꯒꯤ ꯕꯦꯟꯗꯔ ꯃꯁꯤꯟ ꯑꯩꯈꯣꯏꯒꯤ ꯑꯣꯇꯣꯃꯦꯇꯤꯛꯇ ꯂꯣꯏꯅ ꯄꯣꯠ ꯆꯩ ꯂꯩꯕ ꯌꯥꯕ ꯃꯌꯥꯝꯗꯨꯅꯤ ꯂꯩꯔꯤꯁꯤ ꯌꯥꯝꯅ ꯅꯥꯟꯅ ꯊꯝꯕꯅꯤꯀꯣ ꯃꯐꯝꯁꯦ
ꯂꯪꯇ꯭ꯔꯤꯛ ꯂꯪꯉꯤꯁꯦ ꯂꯩꯃꯥꯏꯒꯁꯦ ꯑꯩꯈꯣꯏ ꯐ꯭ꯂꯣꯔꯁꯦ ꯁꯤꯅ ꯃꯁꯥꯖ ꯃꯁꯤꯟꯅꯤ ꯃꯁꯥꯖ ꯃꯁꯤꯟ 5-6 ꯂꯩꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯁꯦꯜ ꯀꯣꯏꯟꯁꯦ ꯍꯥꯞꯆꯤꯜꯂꯒ ꯑꯗꯨꯝ ꯃꯁꯥꯖ ꯇꯧꯕ ꯃꯤꯒ ꯑꯃꯠꯇ ꯁꯦꯟꯅꯕ ꯅꯠꯇꯦ ꯑꯗꯨꯝ ꯃꯁꯤꯟꯅ ꯑꯗꯨꯝ ꯔꯤꯀꯣꯛꯅꯥꯏꯁ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯁꯤꯟ ꯑꯩꯈꯣꯏꯅ ꯀꯣꯏꯟꯁꯦ ꯍꯥꯞꯆꯤꯜꯂꯒ ꯁꯦꯟ ꯍꯥꯞꯆꯤꯜꯂꯒ ꯑꯩꯈꯣꯏꯅ ꯄꯤꯛ ꯑꯞ ꯇꯧꯕ ꯌꯥꯕ ꯑꯩꯈꯣꯏꯅ ꯂꯧꯈꯠꯄ ꯌꯥꯕ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯆꯩ ꯃꯅꯨꯡꯗ ꯂꯩ ꯌꯥꯝꯅ ꯅꯥꯟꯅ ꯊꯝꯕ ꯁꯝ ꯀꯛꯄꯒꯤ ꯃꯇꯝ ꯌꯧꯔꯦ ꯀ꯭ꯌꯨꯗ ꯉꯥꯏꯔꯕ ꯃꯇꯨꯡꯗ ꯑꯍꯜꯁꯤꯡ ꯁꯦꯟꯅꯕꯁꯦ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯁꯦꯟꯅꯕ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ ꯃꯔꯝꯗꯤ ꯀꯔꯤꯒꯨꯝꯕ ꯇꯨꯕ ꯈꯣꯠꯄ ꯊꯣꯛꯂꯒꯗꯤ ꯃꯣꯏ ꯁꯔꯨꯁꯤ ꯇꯦꯛꯄꯗ ꯌꯥꯝꯅ ꯂꯥꯏꯅ ꯊꯣꯛꯄꯅꯤꯅ ꯑꯗꯒꯤ ꯑꯃꯨꯛ ꯑꯍꯜ ꯑꯣꯏꯔꯕꯅꯤꯅ ꯁꯔꯨ ꯁꯧꯖꯤꯟꯕꯁꯤꯁꯨ ꯃꯇꯝ ꯌꯥꯝ ꯀꯨꯏꯅ ꯆꯪꯕꯅꯤꯅ ꯄꯨꯔꯥ ꯕꯦꯔꯥ ꯑꯣꯏꯕꯅꯤ ꯑꯗꯨꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯕ ꯃꯊꯧ ꯇꯥꯏ ꯌꯥꯔꯤꯈꯩ ꯇꯨꯗ ꯈꯣꯠꯇꯅꯕ ꯃꯥꯅ ꯁꯝ ꯀꯛꯄꯩ ꯁꯦꯜ ꯄꯤꯈ꯭ꯔꯕ꯭ꯔꯥ ꯍꯪꯉꯤ ꯑꯩꯅ ꯄꯤꯈ꯭ꯔꯦ ꯍꯥꯏꯔꯤ ꯁꯨꯃꯥꯏꯅ ꯐꯝꯕ ꯈꯣꯠꯄꯁꯤꯗꯁꯨ ꯆꯧꯀ꯭ꯔꯤꯗ ꯆꯤꯌꯔꯗ ꯐꯝꯕ ꯈꯣꯠꯄꯁꯤꯗꯁꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕ ꯃꯊꯧ ꯇꯥꯏ ꯁꯤꯗ ꯀꯔꯤꯒꯨꯝꯕ ꯁꯦꯔꯥꯟꯅꯅ ꯐꯝꯖꯤꯜꯂꯨꯔꯒ ꯂꯩꯃꯥꯏꯗ ꯇꯥꯁꯤꯟꯕ ꯊꯣꯛꯑꯒ ꯇꯨꯁꯤꯟꯕ ꯊꯣꯛꯑꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯋꯔ ꯕꯦꯛꯇ ꯁꯣꯛꯄ ꯈꯣꯡꯗ ꯁꯣꯛꯄꯁꯤ ꯃꯌꯥꯝ ꯊꯣꯛꯄ ꯌꯥꯏ ꯑꯗꯨꯅ ꯌꯥꯔꯤꯈꯩ ꯆꯦꯛꯁꯤꯟꯕꯤꯕꯀꯣ ꯑꯍꯟ ꯁꯦꯟꯅꯕꯁꯦ ꯏꯅꯦꯝꯕꯣꯛꯅꯤ ꯏꯃꯥꯅꯤ ꯏꯃꯥ ꯅꯠꯇꯦ ꯍꯥꯏꯕꯒꯤ ꯑꯄꯤꯛꯄ ꯋꯥꯈꯜꯂꯣꯟ ꯊꯝꯕꯗꯤ ꯑꯍꯜ ꯂꯃꯟ ꯁꯦꯕꯥ ꯇꯧꯕꯗ ꯑꯗꯨꯅ ꯀꯃꯦꯟ ꯄꯤꯕꯗ ꯐꯩꯔꯦꯡ ꯇꯨꯔꯦꯡ ꯄꯤꯔꯛꯄ ꯃꯌꯥꯝꯁꯨ ꯌꯥꯎꯏ ꯁꯦꯕꯥ ꯑꯍꯜ ꯁꯦꯕꯥ ꯇꯧꯕꯇꯕꯨ ꯑꯩꯒꯤ ꯏꯃꯥꯅꯤ ꯃꯥꯒꯤ ꯃꯃꯥꯅꯤ ꯍꯥꯏꯅ ꯑꯃꯨꯛ ꯈꯟꯕꯒꯤ ꯃꯊꯧ ꯇꯥꯔꯤꯕ꯭ꯔꯥ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯝ ꯀꯛꯄ ꯅꯨꯄꯥꯁꯤꯅ ꯍꯪꯉꯤ ꯀꯌꯥꯝ ꯇꯦꯟꯅ ꯀꯛꯀꯦꯅ ꯑꯩꯅ ꯇꯦꯟꯅ ꯀꯛꯊꯠꯄꯤꯌꯣ ꯁꯥꯡꯅ ꯊꯝꯕꯁꯦ ꯃꯊꯧ ꯇꯥꯗꯦꯅ ꯍꯥꯏꯕꯅꯤ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯑꯩꯍꯥꯛꯀꯤ ꯑꯣꯏꯅꯗꯤ ꯑꯄꯣꯛꯄꯤꯁꯨ ꯑꯄꯣꯛꯄꯁꯨ ꯏꯃꯥ ꯕꯕꯥ ꯑꯅꯤꯃꯛ ꯀꯨꯏꯔꯦ ꯂꯩꯈꯤꯗꯕ ꯁꯦꯕꯥ ꯇꯧꯕꯁꯨ ꯐꯪꯗ꯭ꯔꯦ ꯁꯝ ꯀꯛꯄ ꯂꯣꯏꯔꯦ ꯑꯗꯣ ꯅꯥꯀꯜꯗ ꯐꯝꯃꯤꯕ ꯅꯨꯄꯥ ꯑꯃꯁꯤ ꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯉꯤ ꯑꯗꯣ ꯃꯥꯕꯨ ꯂꯣꯏꯅ ꯊꯥꯒꯠꯆꯅꯤꯡꯉꯤ ꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯉꯤ ꯑꯁꯤ ꯀꯨꯝꯊꯔꯛꯄꯁꯤꯗꯁꯨ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯐ꯭ꯂꯣꯔꯁꯦ ꯂꯦꯚꯦꯜ ꯑꯣꯏꯅ ꯂꯩꯇꯕꯅꯤꯅ ꯁꯤꯗꯁꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕ ꯃꯊꯧ ꯇꯥꯕ ꯑꯗꯨꯅ ꯁꯞꯄꯣꯔꯠ ꯇꯧꯕ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯋꯤꯜ ꯆꯤꯌꯔꯗ ꯐꯝꯍꯟꯕ ꯍꯧꯒꯠꯍꯟꯕ ꯑꯗꯨꯗꯒꯤ ꯏꯜꯂꯒ ꯆꯠꯄ ꯑꯉꯝꯕꯗ ꯏꯟꯈꯠꯄ ꯑꯉꯝꯕꯗ ꯀꯨꯝꯊꯕꯁꯤꯒꯤ ꯃꯁꯤꯒꯤ ꯔꯨꯜꯁꯨ ꯌꯥꯝꯅ ꯂꯩꯌꯦ ꯅꯤꯌꯝ ꯌꯥꯝ ꯂꯩꯌꯦꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯗꯨ ꯏꯟꯗ꯭ꯔꯒꯗꯤ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯅ ꯏꯟꯊꯕ ꯃꯇꯝꯗ ꯀꯣ ꯃꯥꯏꯁꯦ ꯃꯈꯥ ꯇꯥꯔꯒ ꯏꯜꯂꯒꯗꯤ ꯃꯣꯏꯗ ꯀꯤꯌꯦꯅꯅꯦ ꯇꯨꯡ ꯑꯣꯟꯊꯣꯛꯑꯒ ꯀꯨꯝꯊꯩꯑꯕ ꯑꯗꯨꯒ ꯀꯥꯈꯠꯄꯗꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯨꯃꯥꯏꯅ ꯇꯧꯅ ꯋꯤꯜ ꯆꯤꯌꯔ ꯁꯤꯖꯤꯟꯅꯕꯒꯤ ꯔꯨꯜꯁꯨ ꯌꯥꯝꯅ ꯂꯩ ꯑꯗꯨꯁꯨ ꯏꯟꯗꯕ ꯌꯥꯗꯦ ꯑꯍꯜꯁꯤꯡꯁꯨ ꯄꯨꯕ ꯃꯇꯝꯗ
Joya. Lỗi đấy. Chị dùng ta sắp tới thì mà tầm dầu đấy. Tại kia. Vai San Joya. Vai Sana. San Vai. Samukak paloy đấy, khoai gì biển xí mà mang được ủi chứ, khoai mà tung là khoai hoàng mà mua ủi ra khoai gì dùng này, Dùng dầu đấy. Nhưng mà chị harau giờ đấy.